ꯈꯨꯔꯨꯝꯖꯔꯤ ꯅꯣꯔꯠ ꯏꯁ ꯋꯤꯟꯗꯣ ꯇꯤꯚꯤꯅ ꯁꯟꯗꯣꯛꯆꯔꯤꯕ ꯅꯨꯡꯊꯤꯜꯒꯤ ꯄꯥꯎ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯑꯍꯥꯟꯕꯃꯛꯇꯗ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯉꯁꯤ ꯏꯝꯐꯥꯜꯗ ꯐꯣꯡꯈꯤꯕ ꯃꯔꯨꯑꯣꯏꯕ ꯄꯥꯎꯆꯦꯁꯤꯡꯒꯤ ꯃꯅꯨꯡꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎꯆꯦ ꯑꯣꯏꯔꯤꯕ ꯍꯨꯏꯌꯦ ꯂꯝꯄꯥꯎꯒꯤ ꯑꯦꯗꯤꯇꯔꯒꯤ ꯑꯌꯥꯕ ꯂꯧꯖꯔꯒ ꯄꯥꯎꯆꯦꯁꯤꯡ ꯐꯣꯡꯈꯤꯕ ꯃꯔꯨꯑꯣꯏꯕ ꯄꯥꯎꯁꯤꯡ ꯄꯥꯊꯣꯛꯆꯔꯤ ꯑꯋꯥꯠꯄ ꯃꯤꯅꯤꯁꯇꯔꯁꯤꯡ ꯍꯥꯞꯆꯤꯟꯕꯒꯤ ꯑꯌꯥꯕ ꯂꯧꯔꯨꯅꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯗꯦꯜꯂꯤꯒꯤꯗꯃꯛꯇ ꯏꯝꯐꯥꯜ ꯊꯥꯗꯣꯛꯈ꯭ꯔꯤ ꯃꯃꯥꯡ ꯊꯥꯒꯤ ꯃꯔꯤꯒꯤ ꯅꯨꯡꯊꯤꯜꯗ ꯋꯥꯏꯈꯦꯝꯆꯥꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯅ ꯋꯥꯁꯛ ꯂꯧꯕꯒ ꯂꯣꯏꯅꯅ ꯅꯦꯝꯆꯥꯀꯤꯞꯒꯦꯟ ꯑꯃꯁꯨꯡ ꯂꯣꯁꯤ ꯗꯤꯈꯣꯕꯨꯅ ꯗꯤꯄ꯭ꯌꯨꯇꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯁꯤꯡ ꯑꯣꯏꯅ ꯋꯥꯁꯛ ꯂꯧꯔꯒ ꯒꯣꯕꯤꯟꯗꯥꯁ ꯀꯣꯟꯊꯧꯖꯝ ꯑꯃꯗꯤ KH.ꯂꯣꯀꯦꯅ ꯃꯤꯅꯤꯁꯇꯔꯁꯤꯡ ꯑꯣꯏꯅ ꯋꯥꯁꯛ ꯂꯧꯔꯕꯁꯨ ꯉꯁꯤ ꯐꯥꯎꯕꯗ ꯑꯅꯧꯕ ꯂꯩꯉꯥꯛ ꯑꯁꯤꯒꯤ ꯑꯋꯥꯠꯄ ꯃꯤꯅꯤꯁꯇꯔꯁꯤꯡ ꯍꯥꯞꯆꯤꯟꯗꯨꯅ ꯃꯄꯨꯡ ꯐꯥꯕ ꯂꯩꯉꯥꯛ ꯑꯃ ꯑꯣꯏꯍꯜꯂꯛꯇꯕꯗꯒꯤ ꯑꯋꯥꯠꯄ ꯃꯤꯅꯤꯁꯇꯔꯁꯤꯡ ꯍꯥꯞꯆꯤꯟꯕꯗ ꯑꯌꯥꯕ ꯄꯤꯕꯤꯅꯕ ꯍꯥꯏꯖꯔꯨꯅꯕꯒꯤꯗꯃꯛ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯋꯥꯏꯈꯦꯝꯆꯥꯟꯉꯁꯤ ꯅꯨꯡꯊꯤꯜ ꯄꯨꯡ 1:55 ꯔꯣꯝ ꯇꯥꯔꯛꯄꯗ ꯏꯝꯐꯥꯜ ꯑꯦꯌꯔꯄꯣꯔꯠꯇꯒꯤ ꯏꯟꯗꯤꯒꯣ ꯐ꯭ꯂꯥꯏꯠ ꯑꯃꯗ ꯗꯦꯜꯂꯤꯒꯤꯗꯃꯛꯇ ꯏꯝꯐꯥꯜ ꯊꯥꯗꯣꯛꯈ꯭ꯔꯤ ꯃꯍꯥꯛꯀꯤ ꯈꯣꯡꯆꯠ ꯑꯁꯤꯗ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍ ꯌꯥꯎꯅ ꯌꯨꯅꯤꯌꯟ ꯂꯩꯉꯥꯛꯀꯤ ꯃꯔꯨꯑꯣꯏꯕ ꯃꯤꯅꯤꯁꯇꯔꯁꯤꯡ ꯑꯃꯁꯨꯡ BJPꯒꯤ ꯅꯦꯁꯅꯦꯜ ꯂꯤꯗꯔꯁꯤꯡꯒ ꯎꯅꯗꯨꯅ ꯋꯥꯠꯍꯧꯔꯤꯕ ꯃꯤꯅꯤꯁꯇꯔꯁꯤꯡ ꯍꯥꯞꯆꯤꯟꯕꯗ ꯑꯌꯥꯕ ꯄꯤꯕꯤꯅꯕ ꯑꯃꯁꯨꯡ ꯀꯅꯥ-ꯀꯅꯥꯕꯨ ꯃꯤꯅꯤꯁꯇꯔ ꯑꯣꯏꯅ ꯍꯥꯞꯆꯤꯟꯒꯗꯒꯦ ꯍꯥꯏꯕꯗꯨ ꯂꯩꯈꯥꯏ ꯇꯥꯊꯣꯛꯄꯤꯅꯕ ꯍꯥꯏꯖꯔꯨꯒꯅꯤ ꯍꯥꯏꯔꯤ ꯑꯗꯨꯃꯥꯏꯅꯃꯛ ꯃꯍꯥꯛꯀꯤ ꯈꯣꯡꯆꯠ ꯑꯁꯤ ꯃꯇꯥꯡꯗ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯕ ꯄꯥꯎꯗꯤ ꯐꯪꯕ ꯉꯝꯗ꯭ꯔꯤ ꯄꯟꯕ ꯌꯥꯕꯗꯤ ꯊꯥ ꯑꯁꯤꯒꯤ 10ꯗ ꯏꯝꯐꯥꯜꯒꯤ ꯂꯣꯛ ꯚꯕꯟꯗ ꯒꯚꯔꯅꯔ A.K. ꯕꯂꯥꯅ ꯆꯦ ꯂꯧꯗꯨꯅ ꯄꯥꯡꯊꯣꯛꯈꯤꯕ ꯍꯥꯏ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯃꯤꯇꯤꯡꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯋꯥꯏꯈꯦꯝꯆꯥꯟ ꯑꯃꯗꯤ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯒꯣꯕꯤꯟꯗꯥꯁ ꯀꯣꯟꯊꯧꯖꯝꯅ ꯆꯤꯡꯕ ꯂꯩꯉꯥꯛꯀꯤ ꯂꯨꯆꯤꯡꯕꯁꯤꯡꯒ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯒ ꯚꯔꯆꯨꯑꯦꯜ ꯃꯣꯗꯇ ꯋꯥꯔꯤ ꯁꯥꯅꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯂꯣ ꯑꯦꯟ ꯑꯣꯔꯗꯔꯒꯤ ꯐꯤꯕꯝ ꯄꯥꯎꯗꯝꯈꯤꯕꯅꯤ ꯃꯤꯐꯝ ꯑꯗꯨꯗ ꯍꯣꯝ ꯃꯤꯅꯤꯁꯇꯔꯅ IDPꯁꯤꯡꯕꯨ ꯃꯁꯥ ꯃꯁꯥꯒꯤ ꯃꯌꯨꯝꯗ ꯍꯟꯖꯤꯟꯍꯟꯕꯒꯤ ꯊꯕꯛ ꯃꯥꯡꯖꯤꯜ ꯊꯥꯅ ꯄꯥꯡꯊꯣꯛꯅꯕ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔꯗ ꯗ꯭ꯔꯒꯀꯤ ꯃꯥꯌꯣꯛꯇ ꯑꯀꯟꯕ ꯊꯕꯛ ꯄꯥꯏꯈꯠꯅꯕ ꯄꯥꯎꯇꯥꯛ ꯄꯤꯔꯛꯈꯤꯕꯅꯤ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯁꯔꯀꯥꯔ ꯐꯨꯡꯈꯨꯜꯒꯤ ꯈꯨꯟꯖꯥ ꯑꯅꯤ ꯅꯣꯡꯃꯩꯅ ꯀꯥꯞꯈ꯭ꯔꯦ ꯕꯣꯝ ꯄꯣꯈꯥꯏꯕꯗ ꯑꯃ ꯁꯣꯛꯂꯦ ꯕꯪꯀꯔ ꯑꯅꯤ ꯊꯨꯒꯥꯏꯈ꯭ꯔꯤ ꯎꯈ꯭ꯔꯨꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯂꯤꯇꯥꯟ PH ꯀꯣꯟꯕ ꯀꯨꯀꯤ ꯑꯃꯁꯨꯡ ꯇꯥꯡꯈꯨꯜꯅ ꯈꯨꯟꯗꯥꯕ ꯈꯨꯜꯁꯤꯡꯗ ꯃꯈꯥ ꯇꯥꯅ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛꯁꯤꯡ ꯊꯣꯔꯛꯇꯅꯕꯒꯤꯗꯃꯛꯇ ꯗꯤꯁꯇ꯭ꯔꯤꯛ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯅ ꯀꯔꯐ꯭ꯌꯨ ꯑꯊꯤꯡꯕ ꯍꯧꯖꯤꯛ ꯐꯥꯎꯕ ꯊꯝꯂꯕꯁꯨ ꯂꯤꯇꯥꯟ PHꯀꯤ ꯖꯨꯔꯤꯗꯤꯛꯁꯟ ꯃꯅꯨꯡꯗ ꯂꯩꯕ ꯃꯐꯝꯁꯤꯡꯗ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛꯁꯤꯡ ꯂꯦꯞꯇꯅ ꯊꯣꯔꯛꯄꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯉꯁꯤꯁꯨ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯁ꯭ꯅꯥꯏꯄꯔ ꯔꯥꯏꯐꯜ ꯐꯥꯎꯕ ꯁꯤꯖꯤꯟꯅꯗꯨꯅ ꯆꯠꯊꯔꯛꯄ ꯑꯦꯇꯦꯛꯇ ꯁꯔꯀꯐꯨꯡ ꯈꯨꯜ ꯈꯨꯟꯖꯥ ꯑꯅꯤ ꯅꯣꯡꯃꯩ ꯃꯔꯨꯅ ꯄꯥꯟꯗꯨꯅ ꯁꯣꯛꯄꯗꯒꯤ ꯑꯔꯨꯕ ꯐꯤꯚꯝꯗ ꯂꯥꯏꯀꯠꯅꯈ꯭ꯔꯤ ꯊꯧꯗꯣꯛ ꯊꯣꯛꯈꯤꯕ ꯃꯐꯝ ꯑꯁꯤ ꯈꯨꯟꯖꯥꯁꯤꯡꯗꯒꯤ ꯐꯪꯕ ꯄꯥꯎꯅ ꯍꯥꯏ ꯉꯁꯤ ꯑꯌꯨꯛ ꯑꯉꯟꯕꯗ ꯄꯨꯡ 5:30 ꯔꯣꯝ ꯇꯥꯔꯛꯄꯗ ꯂꯤꯇꯥꯟ PHꯇꯒꯤ ꯅꯣꯡꯆꯨꯞꯂꯣꯝꯗ ꯂꯩꯕ ꯀꯨꯀꯤꯒꯤ ꯈꯨꯜ ꯆꯦꯄꯨꯛ ꯈꯨꯜꯂꯣꯝꯗ ꯅꯣꯡꯃꯩ ꯀꯥꯞꯄꯒꯤ ꯃꯈꯣꯜ ꯇꯥꯕ ꯍꯧꯔꯛꯈꯤ ꯃꯐꯝ ꯑꯗꯨꯗ ꯅꯣꯡꯃꯩ ꯀꯥꯞꯄ ꯂꯦꯞꯈ꯭ꯔꯕ ꯃꯇꯨꯡ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 7 ꯇꯥꯔꯝꯗꯥꯏꯗ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯁꯤꯃꯛꯀꯤ ꯈꯥ ꯅꯣꯡꯆꯨꯞꯂꯣꯝꯗ ꯂꯩꯕ ꯗꯤꯁꯇ꯭ꯔꯤꯛꯅ ꯀꯥꯝꯖꯣꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯕ ꯁꯔꯀꯥꯐꯨꯡ ꯈꯨꯜꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯁ꯭ꯅꯥꯏꯄꯔ ꯔꯥꯏꯐꯜ ꯌꯥꯎꯅ ꯆꯠꯊꯔꯛꯈꯤꯕ ꯑꯦꯇꯦꯛꯇ ꯇꯥꯡꯈꯨꯜꯁꯤꯡꯒꯤ ꯈꯨꯜ ꯑꯁꯤꯒꯤ ꯄꯥꯁꯇꯔꯒꯤ ꯀ꯭ꯋꯥꯇꯔꯗ ꯂꯩꯕ ꯈꯨꯟꯖꯥ ꯑꯅꯤ ꯃꯈꯣꯡ ꯑꯃꯁꯨꯡ ꯃꯈꯨꯠꯇ ꯅꯣꯡꯃꯩ ꯃꯔꯨ ꯑꯃꯃꯝ ꯄꯥꯟꯗꯨꯅ ꯁꯣꯛꯈꯤ ꯅꯣꯡꯃꯩ ꯄꯥꯟꯗꯨꯅ ꯁꯣꯛꯄꯗꯒꯤ ꯈꯨꯜ ꯑꯗꯨꯒꯤ ꯈꯨꯟꯖꯥꯁꯤꯡꯅ ꯎꯈ꯭ꯔꯨꯜ ꯗꯤꯁꯇ꯭ꯔꯤꯛ ꯍꯣꯁꯄꯤꯇꯥꯜ ꯇꯝꯅ ꯄꯨꯗꯨꯅ ꯂꯥꯏꯀꯠꯅꯈꯤ ꯍꯥꯏꯔꯤ ꯑꯃꯔꯣꯝꯗ ꯃꯣꯡꯀꯣꯠ ꯆꯦꯐꯨ ꯈꯨꯜꯗꯅ ꯕꯣꯝ ꯄꯣꯈꯥꯏꯕꯗ ꯀꯨꯀꯤ ꯅꯍꯥ ꯑꯃ ꯕꯣꯝ ꯃꯆꯦꯠꯅ ꯄꯥꯟꯗꯨꯅ ꯁꯣꯛꯈꯤ ꯁꯣꯛꯂꯕ ꯅꯍꯥ ꯑꯁꯤ ꯁꯤꯅꯥ ꯀꯩꯊꯦꯜ ꯁꯥꯏꯈꯨꯜ ꯑꯃꯁꯨꯡ ꯁꯄꯔ ꯃꯩꯅꯥꯅ ꯆꯤꯡꯕ ꯃꯊꯪ ꯐꯥꯎꯗꯨꯅ ꯄꯨꯔꯒ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯏꯀꯠꯅꯈ꯭ꯔꯦ ꯍꯥꯏꯔꯤ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯈꯨꯟꯖꯥꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯔꯀꯥꯐꯨꯡ ꯇꯥꯡꯈꯨꯜ ꯈꯨꯜꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯇꯨꯅ ꯈꯨꯜ ꯑꯁꯤꯒꯤ ꯈꯨꯟꯖꯥ ꯑꯅꯤ ꯁꯣꯛꯍꯟꯈꯤꯕ ꯊꯧꯗꯣꯛꯇꯒꯤ ꯈꯨꯜ ꯑꯁꯤꯗ ꯂꯩꯕ ꯃꯍꯩꯔꯣꯏꯁꯤꯡ ꯄꯥꯈꯠꯇꯨꯅ ꯂꯩꯃꯥꯏꯗ ꯄꯥꯛꯊꯔꯒ ꯂꯩꯅꯈꯤ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯑꯋꯥꯡꯕ ꯆꯤꯡꯊꯛꯇꯒꯤ ꯈꯨꯜ ꯑꯁꯤꯒꯤ ꯈꯨꯟꯖꯥꯁꯤꯡ ꯇꯝꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯈꯤꯕꯅꯤ ꯃꯔꯝ ꯑꯁꯤꯅ ꯂꯩꯉꯥꯛꯅ ꯃꯇꯤꯛ ꯆꯥꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯥꯔꯁꯦꯜꯁꯤꯡ ꯊꯝꯗꯨꯅ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯁꯤ ꯃꯇꯨꯡ ꯑꯃꯨꯛ ꯍꯟꯅ ꯊꯣꯛꯇꯅꯕ ꯉꯥꯛ ꯁꯦꯟꯕꯤꯌꯨ ꯍꯥꯏꯈꯤ ꯑꯗꯨꯒ ꯕꯣꯝ ꯄꯣꯈꯥꯏꯈ꯭ꯔꯤꯕ ꯃꯣꯡꯀꯣꯠ ꯆꯦꯐꯨ ꯈꯨꯜ ꯑꯁꯤꯅ ꯁꯔꯀꯥꯐꯨꯡ ꯏꯔꯥꯞ ꯂꯥꯞꯅꯗꯅ ꯂꯩꯕꯅꯤ ꯊꯧꯗꯣꯛ ꯑꯅꯤꯁꯤ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯉꯁꯤ ꯅꯨꯡꯊꯤꯜ ꯄꯨꯡ 1 ꯇꯥꯔꯛꯄ ꯐꯥꯎꯕꯗ ꯈꯨꯜꯁꯤꯡ ꯑꯁꯤꯒꯤ ꯈꯨꯟꯖꯥꯁꯤꯡꯅ ꯅꯣꯡꯃꯩ ꯃꯈꯣꯜꯁꯤꯡ ꯂꯦꯞꯇꯅ ꯇꯥꯈꯤ ꯍꯥꯏꯔꯤ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯈꯨꯟꯖꯥꯁꯤꯡ ꯑꯁꯣꯛ ꯑꯄꯟ ꯅꯪꯍꯜꯂꯛꯄꯗꯒꯤ ꯇꯥꯡꯈꯨꯜꯒꯤ ꯚꯤꯂꯦꯖ ꯒꯥꯔꯗꯁꯤꯡꯅꯁꯨ ꯍꯟꯗꯨꯅ ꯈꯨꯠ ꯊꯣꯛꯅꯈꯤ ꯍꯥꯏꯔꯤ
अदुमोइनमक पुलिस की पाउना हाइबददे ngasi nungthil pung 3 rom tarakpada litan police na central force ki khusanaduna thodok thokriba kulsing asida changsinduna thi humba ki thabak chathabada thengnaba bunker ani thugaikre aduga khulai paiba singi khungol lirubada makoina asongba chingi khudong chaba lauduna nanthokre maramasina ngasi ki thodok sing asida chenaba mioising faba ponbagi ponbadi left leitri hike ki West Asia the Orakliba Fivon Kananaba Langak Nangasi all party meeting Kaukri. West Asia the Israel, US, Amadi Iran Gilan Orakliba Fivon Masi Kananaba Gidamakta Center Langak na Hayeng all party meeting Kaukri. All party meeting asi PM Modina Lok Sabha Amasung Rajya Sabha West Asia the Tokliba Lan Asina Lebak Asida Kudong Chada Bakara Mayuk na Halle Haina Fondo Krabamatunda Kaurakibani. House animakta wangang bada PM Modina West Asia Gilan Asina India da Semilon Amasung National Security ki oiba kudong chada basing khakta natana humanitarian oiba awaba kaya mayok nare haina fongdokibani. Defense Minister Rajnath Singh na chair lauduna ngasi malem gi amasung regional gi oiba security development sing yengshinba amasung India gi defense ki oiba mathau taba sing adu sem saduna leirabra haibagi yengshin mifam ama pangthoki. Mifam aduda India ki Chief of Defense Staff General Anil Chauhan, Air Chief Marshal Amarpreet Singh, General Upendra Dwivedi, Admiral Dinesh K. Tripathi, Defense Research and Development Organization ke Chairman Samir Kamat amasung Defense ki maruiba miyoi kaya saruyaki. West Asia na thokliba lana si thasi ama amasung Fazalakadore US amasung Israel na strike tawduna Iran ki Supreme Leader Ayatollah Ali Khamenei hatkibadagi chawthorkiba lan asi US President Trump na numit mangani gi oina Iran gi energy infrastructure da strike tawba leplagani haina fongdokrabasu Iran gi maikaidagi US ka wari sanakiba laite amasung Trump na numit nini Iran ga wari sanare haina fongdokhiba wafam adu machin thibani amasung US amadi Israel na horakiba lan asigi tekchapui riba fawba Iran atobina laithokloi haina fongdorakiba ga wafam na lan ase makhata na chathakiba yai haina thajanari. CM Himanta Biswa की लंबा ओगेदबा कांग्रेस कैंडिडेट की नॉमिनेशन रिजेक्ट तौरख्रे असम के चीफ मिनिस्टर हिमंता बिश्वाना मीडियम ओरिबा जलकवारी असेंबली कॉन्स्टिट्यूएंसी दा महा की लंबा ओगेदबा कांग्रेस कैंडिडेट विदेशा न्यो की नॉमिनेशन अदो रिजेक्ट तौरख्रे हाइरी कांग्रेस की नॉमिनी विदेशा न्यो की नॉमिनेशन रिजेक्ट तौरखिबा असि कैंडिडेट सिंह पिशलकिबा नॉमिनेशन पेपर सिंह स्क्रूटनी ngasi chathadabna haina Election Commission के माइकैदगी ngasi फोंदोरखिबनी Election Commission na makata na फोंदोरखिबदा मथंग थागी मापन दा पांगथोकदबा असम असेंबली मिखल गिदमक्ता ngasi candidate singi nomination paper singi scrutiny पांगथोकपदा पुन्ना nomination paper taragani pan reject तौखी scrutiny की process asi hozi loidri amasung makata na chatharapदा अहेनबा nomination paper sing reject तौरप याई हाइकी Reject तौरखिबा सिंगी मनुदा कांग्रेस की कैंडिडेट अहुम यौरख्रे हदक नौना कांग्रेस से याउखिबा हाफलोंगे नंदिता गालोशा की नॉमिनेशन दी अयाब पीरख्रे हौजिक फाबगी ओइनादी नॉमिनेशन पेपर सिंग रिजेक्ट तौरखिबसी करिगिरो हाइबा फोंदोरखिबा लेत्रि मिखल असिगिदमक्ता पुन्ना कैंडिडेट चनिपान गा 15 ना नॉमिनेशन पेपर लिसिंग अमगा चहुंगा मरफुग मापन पिशलखिबनी Iran की cluster missile attack ता Israel की defense system पुमचाई चाइख्रे city कया उफुलोन क्रे Iran की security chief Ali Larizani हाथ खरब मतुंगदा लेबाग अदुगी Islamic Revolutionary Guard Corps न लमन खुंबगे लंदा चथादुना Israel की मतकता मसिंग थिंगमद्रबा cluster missile सिंग कापसिंदुना
ꯂꯥꯟꯗꯥꯈꯤꯕꯗ ꯏꯖ꯭ꯔꯦꯜꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁꯤꯇꯤ ꯀꯌꯥ ꯆꯥꯎꯅ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯈ꯭ꯔꯦ꯫ ꯏꯔꯥꯟꯒꯤ ꯀ꯭ꯂꯁꯇꯔ ꯃꯤꯁꯥꯏꯜꯁꯤꯡ ꯉꯥꯛꯊꯣꯛꯅꯕ ꯍꯣꯠꯅꯕꯗ ꯏꯖ꯭ꯔꯦꯜ ꯏꯌꯔ ꯗꯤꯐꯦꯟꯁꯁꯤꯡ ꯑꯔꯦꯝꯕ ꯇꯥꯈ꯭ꯔꯦ꯫ ꯑꯍꯤꯡ ꯑꯃꯒꯤ ꯂꯥꯟꯗꯥꯗ ꯏꯔꯥꯟꯅ ꯏꯖ꯭ꯔꯦꯜꯒꯤ ꯀꯣꯅꯨꯡ ꯇꯦꯜ ꯑꯕꯤꯕ ꯃꯅꯥꯛꯇ ꯂꯩꯕ ꯔꯥꯃꯥꯠ ꯒꯥꯟꯗ ꯆꯠꯊꯈꯤꯕ ꯃꯤꯁꯥꯏꯜꯒꯤ ꯂꯥꯟꯗꯥꯗ ꯏꯖ꯭ꯔꯦꯜꯒꯤ ꯏꯌꯔ ꯗꯤꯐꯦꯟꯁ ꯁꯤꯁꯇꯦꯝꯁꯤꯡ ꯃꯄꯨꯡ ꯐꯥꯅ ꯃꯊꯧ ꯄꯥꯡꯊꯣꯛꯄ ꯉꯝꯈꯤꯗꯕꯒ ꯂꯣꯏꯅꯅ ꯃꯤꯑꯣꯏ 2 ꯍꯥꯠꯈꯤ ꯍꯥꯏꯔꯤ꯫ ꯏꯖ꯭ꯔꯦꯜꯒꯤ ꯃꯤꯗꯤꯌꯥꯅ ꯔꯤꯄꯣꯔꯠ ꯇꯧꯔꯛꯈꯤꯕꯗ ꯏꯔꯥꯟꯒꯤ ꯃꯤꯁꯥꯏꯜꯒꯤ ꯂꯥꯟꯗꯥꯅ ꯇꯦꯜ ꯑꯕꯤꯕ ꯇ꯭ꯔꯦꯟ ꯁ꯭ꯇꯦꯁꯟ ꯌꯥꯎꯅ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯂꯟ ꯊꯨꯝ ꯀꯌꯥ ꯆꯥꯎꯅ ꯃꯥꯡ ꯇꯥꯛꯈꯤꯕꯗ ꯅꯠꯇꯅ ꯃꯤꯑꯣꯏ ꯀꯌꯥꯁꯨ ꯑꯁꯣꯛ ꯑꯄꯟ ꯅꯪꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯑꯜ ꯖꯖꯤꯔꯥꯒꯤ ꯅꯤꯗꯥ ꯑꯕ꯭ꯔꯥꯍꯥꯝꯅ ꯔꯤꯄꯣर्ट तौरखिबदा इरान की मिसाइल अटैक चाही 60 रोम शुरबा मतई मनावसु हाथकी हाइरी। इरान इजराइल की मथक्ता क्लस्टर मिसाइल सिंह कापसिंदुना लंदाखिबा अदु डिफेंस एनालिसिस ना इरान मिसाइल प्रोग्राम असी मिडल ईस्ट की ओइना ख्वाइदगी चावबा अमसुंग तोंगान तोंगानबा मखलगी प्रोग्राम नि हाइना फोंदोकनखि। चाही कयामरुम चंगना सेंगतखिबा इरान की मिसाइल प्रोग्राम असिदा बालास्टिक अमसुंग क्रूज मिसाइल सिंह यावखिबगा लोइनना इरान मॉडर्न एयरफोर्स की मतिक मयाई वादबसु बालास्टिक अमसुंग क्रूज मिसाइल सिंह की मतिक मयाईदी किनिंगाइनी हाइना एनालिसिस सिंहना फोंदोकनखि। इरान की शॉर्ट अमसुंग मीडियम रेंज मिसाइल सिस्टम लैबगा लोइनना लॉन्गर रेंज सरफेस टू एयर अमसुंग इंटेंसिव क्रूज मिसाइल सिंह मरांग कायना लैबना इजराइल की डिफेंस सिस्टम सिंहना इरान की मिसाइल लंदाबु ngakthoknaba hotnabada achauba singnaba ama oikibani। कोलंबिया की मिलिट्री प्लेन कायबदा मियोय 63 सिखरे कयाना सोखरे। कोलंबिया की मिलिट्री प्लेन कायबदा मियोय 63 सिखरे अमसुंग कयाना असोक अपन नंखरे हाइना लैंगा की सोर्स अमना फोंदोरखरे। लामी चामग कुंगमंगा तोंगुना चखिबा एरोप्लेन अदु लैबाक अदुगी खा थंगबा सरुकता लैबा इक्वेडर अमसुंग पेरुगी ngangkhai mayada pokhaikhibani hairi। ngarang लोकहित मार्टिन C-130 हर्कुलिस हाइना मिंगथोनबा एयरक्राफ्ट अदु लैबाक अदुगी पुर्टो पाइखतखिबगा इकुइकुइदना काइखिबनी। लैबाक अदुगी डिफेंस मिनिस्टर पेड्रो संचेसना एयरक्राफ्ट पोखाइखिबा अदु इलीगल एक्टर्स सिंगना अटैक चथखिबनी खुदम सिंह फंखिदे हाइना फोंदोरखि। कोलंबियन एयरफोर्स की लुचिंगबा जनरल हुगो अलेक्जेंडर लोपेसना फोंदोरखिबदा वारोल अमदा मिलिट्री प्लेन काइखिबदा लैबाक अदुगी लानमी मरी थीबा खंगदना लैरी हाइरी। सोशल मीडिया दा थादोरपा वीडियो अमदा पुर्टोना डिप्यूटी मेयर क्लारस लैबक थीबा थौदोक अदुदा लैखिद्रबा सिंगे हाकचांग सिंग अदु अपेक्पा टाउन अदुदा मिरेन चंगदा थमख्रे हाइरी। नॉर्थ ईस्ट विंडो टीवी ने संदोक्चरिबा नुंगथिलगी पाउ पाथोकचिबा मतंग असिदा रिशिंजरी मियेंग ताबिदिबा पुमनमकपु अमुकसु हन्ना खुरुमजरी। नॉर्थ ईस्ट विंडो मियेंग ताबिरिबा मयाम पुनमकपु तरामना ओक्चरी हौजिक मपालामगी थबकी पाउ पिजरी। अहानबदा अथुबगी ओइना दुबई की वेयरहाउस वर्कर की थबक कौरी हाइरिबा थबक असी एप्लाई तौबिनिंगबा मियोइसिंगना प्रेजेंटेबल एंड गुड कम्युनिकेशन स्किल लैबता नतना मसागी चही 18 53 फाउबदा लैबा ओइबिगदबनी। हाइरिबा थबक असिगी पिजरिबा खुदोंग चाबसिंग अदुदी per day 12 hours duty hours ओइजगनी, per week ta 6 days duty ओइजगनी, 2 years work visa पिजगनी, लोइनना accommodation and transportation पिजबता नतना medical and insurance सु पिजगनी। हाइरिबा थबक असिगी थागी ओइबा सैलरी 19 तगी हौजगनी। अनिसुबदा यूनाइटेड अरब इमिरेट के ड्राइवर की थबक कौरी हाइरिबा थबक असी अप्लाई तौबिनिंगबा मियोसिंगना इंडियन कार लाइसेंस का लोइनना गल्फ की लाइसेंस लेबा ओइगदबनी अमसुंग बेसिक इंग्लिश कम्युनिकेशन लेगदबनी। हाइरिबा थबक असिगी इंडियन लाइसेंस पाइबिबा मियोइसिंगी थागी ओइबा सैलरी दी 50 दगी हौजगनी। गल्फ लाइसेंस पाइबा मियोइसिंगी थागी ओइबा सैलरी 50 दगी हौजगनी। अहुमसुबदा बेहरन वाटर पार्क की फीमेल रिटेल स्टाफ तरा कौरी हाइरिबा थबक असी अप्लाई तौबिनिंगबा मियोइसिंगना
ꯔꯤꯇꯦꯜ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯂꯩꯕꯒ ꯂꯣꯏꯅꯅ ꯌꯥꯝꯗ꯭ꯔꯕꯗ 165 cm की चांगदा वांगबा ओइबिगदबनी थबक असि तौबा मियोइसिंगना पीरिबा खुदोंचाबसिंग अदुदि एकोमोडेशन ट्रांसपोर्टेशन अदुगा ड्यूटी मीलसु पिजगनी हाइरिबा थबक असि थागी ओइबा सैलरी लिसिंग 98 तगी हौजगनी पमरोल गिदमक्ता 7005273217 नत्रगा 9366230077 नत्रगा अखोगी ऑफिस नॉर्थ ईस्ट विंडो टीवी बिल्डिंग हता न्यू चेकोन रोड ता लेंसिन बिरउ।